Akasbani Imphal Ngangbam Nganthoi na pau pazari ahanbada maru oiba pau Rural Development Mantri Y Khemsa na hairi Manipur State Rural Livelihood Mission gi makhada raija sida singthaninga oiba thabak ya paikhatli Ngaksel Mantri Rajnath Singh na hairi leibak asina ngaksel gi khusu khulai sing mapanda thadokpagi sang English ngani kuntaruk phawbada lupa koti lising nimphu yawnaba pandam thamli amasung Madhya Pradesh ki Indore da leiba laisang amagi mathaki saruk kintharakpada miyoi 16 leikhidre Rural Development Mantri Y Khemsa na hairi Manipur State Rural Livelihood Mission na singthaningai oiba thabak ya paikhatli Tengnokpal Jilla gi Aimol Khodam Phai dangarang pangthokiba ahanba Tengnokpal District Self Help Group singi mifam District Khemsa na hai Self Help Group singi mifam pangthokpa ngamliba sina National Rural Livelihood Mission da nupi sing hena sakti pibagi khudamni Thoramdu da mantri na hai khunja singi apamba matung ina Aimol Khodam Phai Inter-Village Road sahi sigi manungda ningthina semjilagani Thoramdu da Tribal Affairs amasung Hills Mantri Letpau Haukip na hai Raja Sarkar na tongan ba uhai wahi sing avocado Dragon fruit, millet, sing yaingang amasung sem na singba thanabagi damak lupa koti sani humpu khaktuna thamle maram asina self help groups member singna farmers producer group semduna thabak paikhanaba mantri na appeal tawki thoramadu da ADC More Masi Tengnopal amasung More block ki SDO amasung BDO sing saruk yakhi thoramadu da village save NGO CSO lusingba sing amasung self help group singi punna miyoi lising mangarom na saruk yakhi Manipur da transgender sing bungak pisen binabagi damag state level transgender protection cell ama hangdokpada Rajapal Anusuya Uike na ayaba pikre masigi committee ama sembada su Rajapal na ayaba pikhi committee adu da Manipur Police ki Director General na Chairman Police ki Inspector General ama Jilla pumnamaki SP sing amadi CID gi SP na masigi member sing ne transgender sing da tathi tawina tawbiba amadi makhoi gi mayokta sathaba thabak sing committee asina kupna yangsingani amasung Darkar laiba thabak sing lokhatkani Rajapal Anusuya Uike ga ngarang Imphal gi Raj Bhavan da Banbasi Kalyan Ashram Varanasi gi hanagi Provincial Co-Organization Minister Sri Harishchandra Tripathi amasung Surbi Sangsthangi Trustee Singh Suryakat Jalan Prabhu Dayal Sharma Sivjit Singh amasung Robert Kabui ga unakhre Miyut kangbu aduna sahi sigi June 13 ta Imphal da pangthokadoriba Pujya Sri Moraji Bapuji gi katha thoramda Rajapal bu saruk yabina babatan tawki unabadu da Sri Harishchandra na hai Sanatan culture bu lamda masigi miyam da hena pamna hanaba pandamda awang nungpok ki raija humda thoramasi sinbani Pradhan Mantri Narendra Modi na tha khuding gi aroiba nongaijung numita Akashvani gi thongda sandokpa mahaki pungning gi wa Man ki Baat thoram mathang tha April da tangkak sama suragani program ase ingkumja lising ni 13 gi October 3 gi Vijaya Dashmi numita hawdokhibani Hauzik phawbada edition 38 sandokre sama suba edition asiga mari lainana Akashvani na maru oina Man ki Baat na Bharat po awonba purakna ba honabada piriba ithil gi matangda akhanaba thoram pareng ama sandokli Akashvani na hai Pradhan Mantri gi Man ki Baat asina Khadi Indian Toy Industries Haksel gi startup ayos amasung space gi lamda sauna ithil piri Kendrada Pradhan Mantri Narendra Modi na lusingba sarkar lakpadagi leibak asigi aifanaba thorang kya lokhatuna lakli English ngani 13 ki May 19 da sandokhiba Man ki Baat thoromda Pradhan Mantri na phungdokhiba wafam khara भारत इस बात का गर्व कर सकता है हम 125 करोड़ देशवासी इस बात का गर्व कर सकते हैं कि दुनिया के सभी संप्रदाय भारत में मौजूद हैं ये ऐसा देश है जो ईश्वर में विश्वास करने वाले लोग भी और ईश्वर को नकारने वाले लोग भी मूर्ति पूजा करने वाले भी और मूर्ति पूजा का विरोध करने वाले भी हर प्रकार की विचारधारा हर प्रकार की पूजा पद्धति हर प्रकार की परंपरा हम लोगों ने एक साथ जीने की कला आत्मसात की है और आखिरकार धर्म हो संप्रदाय हो विचारधारा हो परंपरा हो हमें यही संदेश देते हैं शांति एकता और सद्भावना का ताबिरिबा पावसे Akashvani Imphal legini Ngaksel Mantri Rajnath Singh na hairi leibak sina ngaksel gi khusu khulai sing mapanda thadokpagi sang English ngani kuntaruk phawbada lupa koti lising ni phu yawnaba pandam thamli magna hai sahi nipan gi mamangda ngakseli polam sing mapanda thadokpagi sang lupa koti samapan oirambadagi singthaningai oina hojik lupa koti lising 13 yaure New Delhi dangrang pangthokpa Rising India Conclave ta wangang bada Sri Rajnath na hai
केंद्र सरकारना अचेतपा फिरेपका लोइनना ngamkhoi lamdamda ngaksenbagi thabak hengathalle amasung leibasigi armed force ningthina sem sare Madhya Pradesh ki Indore da leiba laisang amagi mathaki saruk kintharakpada mioi 13 leikhidre laisang adu da haban puja satharinge manungda bhakta lakpagi masing ka hena hengalakpadagi laisangi floor adu puba ngamlaktabadagi khanghodana kintharakibani thaudok adugi paw hek phangbaga mi kanba amasung tengbang pibagi thabak sathanabagi damak Commissioner yauna atai mari lainaba official sing khudakta sangsindona phibam adu hakthengnana yengsinki ngasi phongba pause singi maroiba pausingi damak haujek hairang khongjam Bhavan leire Bhavan Thagachari Nganthoi ngasi phongnariba pauche singda Congress luchingba Rahul Gandhi bu disqualify tawbagi mayokta Congress seba dona khongjing changsin khibada mioi manga sokiwa konsa khul amasung leilol khulgi kunja sing khut thokna khibagi ihoga mari lainana khongjing changsin khiba amasung Myanmar dagi lanjenarak pasingi refugee camp ama Chandel da saragani haiba pauna maru eba pau oina fongnari Congress ke seba dal kangbu na protest sathakre police ka mukna bada mioi manga soktuna laikan na kre haiba pau pokna from the ahan be headline tawduna fongli pau asi morning bell amasung cham da headline tawri Pau asimak Sangai Express Manipuri amasung Huyalan Pau Ichel Express People's Chronicle Imphal Free Press Naharugi Thaudang Hills Hornbill Express amasung Sanalaipak da ahan balamay da fongli Konsa khul amasung lailol khulgi kunjasing ungkhatnare miyam gi rally police na thingbada mukna kre haina iraipak da ahan ba headline tawri Pau asi Sangai Express English amasung People's Chronicle da su ahan ba headline tawri Pau asi pokna from Imphal Free Press Sangai Express Manipuri Edition cham Morning Bell da ahan balamay da fongnari Refugee oina laigadawriba Myanmar macha sing amasung Chandel gi gamja fong khulda saragani haiba pau huyalan pau gi ani suba headline da fongli Pau asi mag Imphal Free Press kina ahan ba headline fongli Mark Haukipu bel piruba court ki public prosecutor suspend tawkre haina huyalan pau gi ahan ba headline ori Ana layang da tangay fada na chang bahida ki mamal chahada tara nito hengat lagani haina Ichel Express ki ahan ba headline ori Minister gi PRO saraga gari phadin kibagi wathok chawthora ka dawri ban yauna akan ba khongjang kya changsil lagani association haiba pauna nahar gi thaudang da ahan ba headline ori State langak na company ga muknarak padagi lamdeng da solid waste plant thabak lepkhre Imphal East District ki tokhaiba solid waste plant thamba mathau tare haina sanalaipak ta ahan ba headline ori Rimsta thabak lobagi wathok ka mari lainana achumna April 3 dagi khongjang changsil lagani haiba pau Hornbill Express ta ahan ba headline tawri pau asi Tamelong Times amasung Morning Bell gina ani suba headline ori Kongba maruda lamay thaba insinba khulgining thoyawna Jenaba mioi taret phare haina Ichel Express amasung People's Chronicle da ani suba headline tawduna fongli Pau asimak Sangai Express Manipuri Edition Imphal Free Press nahargi thaudang da ahan balamay da fongli Sangai Express Manipuri Edition da Loktak Pat kanba ngamlaroi dra haina mipainare haina color headline tawduna fongli Manipur da lariba dra ki safu asida mama pa singdi machanupa pokpa kinare haina Imphal East ki SP Sibakanta no fongdok ki bawafam Ichel Express ki anchor kalam da fongli Nganthoi Thagatsari Bhavan aroibada maroiba pau amuk hana Rural Development Mantri Waikemsa na hairi Manipur State Rural Livelihood Mission gi makhanda Raja sida singthaningai oiba thabak kya paikhatli Ngaksel Mantri Rajnath Singh na hairi leibak sina ngaksel gi khusu khulai sing mapanda thadokpagi sang English ngani kuntaruk phawbada lupa koti lising ni phu yawnaba pandam thamli amasung Madhya Pradesh ki Indore da leiba laisang amagi mathaki saruk kintharakpada mioi 13 leikhidre Pauloi jare